ꯍꯜꯂꯣ ꯈꯨꯔꯨꯝꯖꯔꯤ ꯁꯔ BJPꯅ ꯁꯝꯋꯥꯗ ꯁꯔꯚꯦ ꯍꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯆꯔꯤꯕꯀꯣ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯍꯥꯛꯅ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨ ꯁꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅꯁꯨ ꯄꯥꯎꯖꯦꯟꯖꯔꯤ ꯄꯥꯏꯕꯤꯔꯛꯂꯤꯕꯁꯦ ꯅꯥꯝꯕꯝ ꯕꯤꯅꯥ ꯗꯦꯕꯤꯒꯤ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁꯔ ꯃꯆꯥꯅꯨꯄꯥꯅꯦ ꯑꯣ ꯃꯁꯥ ꯄꯥꯏꯍꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩꯗꯤ ꯊꯕꯛ ꯆꯠꯊꯣꯛꯑꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯏꯌꯦ ꯁꯔ ꯋꯥꯍꯪ ꯈꯔ ꯂꯩꯖꯕꯅꯦ ꯑꯗꯨꯝ ꯁꯔꯗ ꯍꯪꯉꯛꯑꯒꯦꯀꯣ ꯌꯥꯏ ꯍꯥꯏꯗꯤ BJP ꯁꯔꯀꯥꯔꯅ ꯁꯣꯝꯒꯤ ꯀꯔꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯤꯌꯨ ꯀꯔꯣꯔ ꯑꯝꯇ ꯄꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯌꯥꯒꯗ꯭ꯔꯣ ꯀꯔꯣꯔ ꯑꯃ ꯄꯤꯕꯤꯔꯛ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯁꯣꯝꯒꯤ ꯋꯥꯐꯝꯁꯦ ꯊꯥꯡꯒꯠꯆꯒꯦꯀꯣ ꯃꯔꯝꯗꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯟꯅꯕꯩ ꯋꯥꯅꯤꯗ ꯍꯣꯏ ꯑꯗꯣ ꯁꯔ BJPꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯑꯄꯥꯝꯕ ꯁ꯭ꯀꯤꯝ ꯂꯩꯕꯤꯕ꯭ꯔꯥ ꯑꯄꯥꯝꯕꯁꯦ ꯂꯣꯏ ꯄꯥꯝꯃꯦ ꯑꯃꯕꯨꯛꯇꯤ ꯈꯪꯗꯦ ꯍꯜꯂꯣ ꯂꯣꯏꯕꯤꯔꯕꯣ ꯂꯣꯏꯗ꯭ꯔꯤ ꯁꯔ BJPꯒꯤꯅꯦ ꯅꯠꯇꯦ ꯁꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯤꯗꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯁꯤꯅ ꯍꯦꯟꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯃꯨꯛ ꯀꯥꯞ ꯑꯃꯨꯛ ꯆꯦꯟ ꯑꯃꯨꯛ ꯇꯥꯅ ꯑꯃꯨꯛ ꯆꯦꯟ ꯇꯧꯕꯗꯣ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯔꯝꯗꯤ ꯑꯇꯣꯞꯄꯅ ꯄꯥꯜꯂꯗꯤ ꯂꯥꯟ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯤꯅ ꯄꯥꯜꯂꯤꯁꯤꯅ ꯂꯥꯟꯗꯣ ꯑꯗꯨꯝ ꯇꯧꯔꯗꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯄꯥꯏ ꯐꯪꯉꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯗꯕ ꯖꯒꯥ ꯂꯝ ꯈꯪꯗꯕꯁꯤꯡ ꯈꯥꯃꯦꯟꯂꯣꯛꯀꯁꯦ ꯄꯥꯛꯅ ꯇꯥꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ BJP ꯂꯥꯛꯄꯗꯒꯤ ꯂꯝ ꯂꯣꯏ ꯇꯥꯍꯜꯂꯦ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯌꯥꯝꯅ ꯑꯗꯨꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯍꯥꯏꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯥꯎꯁꯨ ꯇꯤꯡꯍꯟꯗ꯭ꯔꯦꯗꯅ ꯀꯣꯏꯕꯁꯨ ꯌꯥꯝ ꯁꯥꯡꯅ ꯆꯠꯍꯟꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ ꯃꯣꯔꯦ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯃꯣꯔꯦ ꯆꯠꯂꯁꯨ ꯄꯣꯠ ꯆꯩ ꯅꯨꯄꯤ ꯑꯉꯥꯡꯅ ꯄꯣꯠ ꯆꯩ ꯂꯩꯁꯦ ꯈꯣꯠꯁꯦ ꯍꯥꯏꯒꯗꯕꯗꯨ ꯂꯩꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯨ ꯇꯨꯡꯁꯤꯜꯍꯜꯂꯦꯗꯅ ꯌꯥꯝ ꯁꯦꯞ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯥꯎꯒꯤꯁꯨ ꯀꯜꯍꯜꯂꯦ ꯂꯣꯏ ꯀꯜꯍꯜꯂꯦ ꯍꯥꯏꯇꯥꯔꯦ BJP ꯁꯔꯀꯥꯔꯁꯤꯗ ꯕꯦꯁ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ BJP ꯁꯔꯀꯥꯔꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯈꯜꯂꯣꯟ ꯄꯤꯕꯤꯅꯤꯡꯕ ꯂꯩꯕꯤꯒꯦ ꯑꯍꯦꯟꯕꯁꯦ ꯗꯕꯜ ꯏꯟꯖꯤꯟꯁꯦ ꯇ꯭ꯔꯤꯄꯜ ꯏꯟꯖꯤꯟ ꯑꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯕꯜꯁꯤꯗꯤ ꯆꯥꯎꯕꯨꯗꯤ ꯆꯥꯎꯈꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯃꯨꯛꯀ ꯏꯟꯖꯤꯟꯁꯦ ꯑꯅꯤ ꯄꯥꯜꯂꯤꯗꯅ ꯑꯍꯨꯝ ꯑꯃꯒ ꯍꯥꯞꯆꯤꯜꯂꯗꯤ ꯑꯩꯁ ꯊꯤ ꯌꯥꯡꯉꯅꯤ ꯑꯗꯨꯃ ꯄꯥꯝꯖꯩ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯁꯔꯒꯤ ꯋꯥꯐꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯥꯡꯒꯠꯆꯒꯦꯀꯣ ꯁꯔ ꯌꯥꯏ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯁꯣꯝꯒꯤ ꯃꯃꯜ ꯌꯥꯝꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯒꯤ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯔꯒꯦ